Good morning, ma'am. Ngasigi kenose haipet yengminarasiko haidi message kei lakya haibado haidi nungtigi akoina nahangai sum yengba dumaina aduga si loirapada ai angel number haitare ko number khara pige ko haidi thabak inkhang gi haitare ko thabak inkhang akoina manifest tawbada haidi thuna oinaba aina pamiba thabak natraga even government job fawbada haidi manifest tawba yai ko sigi matang sida ai video se dum horen loiba ba yengbiro ko kamai tawbada yam nobdi sangoi kaisu no ahambagi lokhatpirase khanbiro ko haidi 1 2 3 sidagi ai karamba khandoino to khanbire ko ahambada 1 se lorase ko 1 se forgiveness haina lae ko haidi sum kenom problem leiragadi ko aina khalliba keno dugi matungina ngakpi gharo aina ko ani subada success laye ko haidi aina tawgodoriba thabak aina khallibado karino adugi matung ina nangna tawdoriba thabak to success laigani aduga amasina haidi get more information aina hay ko muka sida haidi aina tawdoriba natraga aina unagadoriba mi ama oiro ko magi matangda amuk hena thijanbiyo ko sisina akogi kaino leire ko nungtigi angel gi message hay tare ko aduga amana ngasi gi se ketang interesting oini ko angel number hai tare ko ina sida ithoe ko hai petang ithok pase haidi mayamna keno tawu matamda nungaina ba haina ado sida ahambagi se ahum di ire ko ahum ibase haidi suppose hauji se ai thabak kemta tawde en hairagadi ko thabak kem tawde en hairagadi ai thabak manifest tawbe ya ba ai gi job amala hanbiyo na ko manifest tawba sita sigi dana igada banatte ko sida aina ahambagi se job haina e se number se chanting tawgadaba chanting tawba hairagadi akoina chant hairagadi kamai taweda akoina ahan ngaina ga sonbado hare krishna kaina ga mai sonba leina ko adu dune akoina chanting tawba an haise ko chanting se kara mamong da tawgadage hai matam sida sidana 66773475 66773475 sise akoina kyarak tawgadage hai matam sida 28 times kumba tawbiyo ko ado sise amuk hen akoina phahange na haragadi 28 tagi hela su yai ko ado minimum 28 times chant tawbiyo sigi number se ko 66773475 aduga yamna amu hen na mahai phangange haragadi samna haibada akoina doctor ni hidak thaba kanda sumaina ina ko ayuki ama nundhingi ama nungdangi ama dumaina iba dumaina sisu hai tare ko ayuki ama chant tawbiro nundhingi ama chant tawbiro aduga nungdangi ama daga chant tawbiro haidi chant tawbasina magi masing sina kyam no haida haidi minimum 28 times adudagi heladi kashu kaide aduga haidi minimum 28 times kuma chant tawbiro ko aduga akombagi sina dream job natraga desire job haise ko thabakti already tawraga leire aduga satisfy oidaba hai tare ko aina haji tawriba thabak sida amu hena sidagi na phaba tawninge hairagadi sigi number se amu sigi number se 70556287 sum akoina nukti gi sholagadi ko sise thokani ko isu chap manana ngasagi masing jiri chap mane ko 28 times ahum lakum batabiyo ko 7055656287 70556287 sumaina chanting tawgadaba sisu chap manana ahum lakum banoma tawbiyo aduga last kina government job ki hai tare ko sisina number se sumaina leire ani ahum ko sisi ahum sina kamaina tawdoino hai matam sida suppose akoina paisa pijaraga leigre paisa namjalaga leigre thaba inkhang gi se ko oide haidokte ko 10 hairagadi sisu akoina manifest tawbibe ai ko igada natte ko ngasi gi sidi sisi akoina boyam de ithoga haide chimpha pudringai dadi boydu dagi iraga haide ahambagi tawkre ko haide 66773475 1 ibi are mathang toroga 2 ibi 28 times like ibi gadaba aduga ngasai gi last ki government job ki sina 681242 681242 sumaina sisu kunnipa lak tawbiyo nomada ahum lak kan haise ko magi niyom chumna tawgen hairagadi aina sa haido doctor ni dak thama tamda nomada chang naina ahum lak chaw kaina haiba dumaina sisu ahum lak kumba nomada tawbiyo ko adu sise dum haidi thabak ingang gi hauji yengi ba kholiba mayam ama adum ngasi dagi hauraga practice tawbiba yare ko simasu angel number se akoina job ki kaigi adu sigi angel number se suppose akoina mingonda suggest taw matamda kai haigadage ha matamda haidi
ꯆꯥꯔꯖꯦꯁꯀꯨꯝꯕ ꯂꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯖꯁ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯆꯥꯔꯖꯦꯁꯅꯦ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯄꯤꯔꯒꯗꯤ ꯔꯤꯇꯔꯟꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯕꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯔꯤꯇꯔꯟ ꯑꯃ ꯇꯧꯕꯤꯕꯅꯤ나 ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯈꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯤꯁꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯁꯣꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧ ꯑꯩꯒꯤ ꯁꯣꯝꯒꯤ ꯊꯕꯛꯇꯨꯁꯨ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯀꯩꯅꯣꯒꯤꯁꯦ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯩꯅꯣꯁꯦ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯣ ꯊꯨꯅ ꯂꯣꯏꯅꯃꯛ ꯊꯕꯛ ꯊꯤꯔꯤꯕ ꯃꯌꯥꯝ ꯊꯕꯛ ꯉꯥꯏꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯊꯦꯡꯛ ꯌꯨ